Hey, what's up guys? Welcome to my Another video. channel Lesibo. Subscribe to Bob. Aduh, may abot ka na, no? Mayam Mutaram Nokchari aigi channel la adu ngasi ai video ama shamjarake adu ngasi video se yamna nungai doini aduga aina chaliba mafam sina akhogi itaw amagi khundane ba ko aduga video se makhatana jengsi jengaga khangani ba itaw khundu kaidano kana no karino haibdo ko aduga taka Mayam haji aina dai mfam je ngo ba to si makhada pat am lei ko do adai se sina nga fa na bani ba mogi aduga makhada nung sum yam lei mai haije bani lam yang phare paka chal le na ado haibok yau laga yam khudung cha do to ma le ado ngasi se jungi tang kuntaret ni ko aduga khoina chaliba mafam asina nature gi oraba yamna fajaraba mafam amadani ba ado mayam su ahoiga punna chaliba ni haina khanbiu ko aduga asigumba nature gi oraba yamna fajaraba mafam na chalaga ko hakchang da atopa makhalgi atopa maongi wakhalama oreyaba ko yamna ingna chiklaba yamna nungairaba adugumba feel ama oyaba chimbalagidi phongdokpa ngamde ado thamodidi adugumba feel do oyaba ado mayam su adugumba feel do lawbi ko video sigi kuthangna ado mayam video se haji yengasi ko ado mayam haji akhoi mafam je jawre ko aduga ai ta ko ale ado hojagi Bishnupur khunne ba do lambi sibudi anaba tholi ni ko aduga khunchina aduga moi kunchi manung changaga jaga phadaba ma leba aduga chalaga video namake ai taw se ma saga kaim cha di ai saga kaim cha dab ni ko do ai shu cha di ba do doctor ji di khang de ma di khang de ai se dum hoji ko ken gi di khala ma cha bri karam na man no dum la ge khanjal le ado sini mafam se aduga lawshu mayam lingni ko aduga sigi adi songi mafam se asiga thabal chongi ba thabal chongba ina video thangala ko ado 52k view oi bane ba mayam jingdraga di adum jingbi ko nungai bane ado taure ado mayam khunjasi ne ba ko smai do kasi manung changai ne ba aduga si manung changaga ko khoi turel lama le ba ko turel lo yamna phajai ba photo number di yang phada doi ni ado duwa chari ne ba ko ado me am jangala ke koi gi album da shooting ta ko ne do hoji hero di already lai hero jal lai re heroine kai no ni je hoji pau di thiri phangdri facebook da all ado ne pa do gi industry ga hero do gi khoi haji yore ko ado do sigi matak che kakhalaga sona turen le ba ado me am jangala ke ado so solar am su lai re je khun me am tai dukan ese dukan le am tai हे दुकान रे मनी dukan do hoji gi dukan do हे माम जे हे सिंग याउदरे मैं मदुगा सिकी तुरेन से सिंग चौरा पकान दी प्रा थुमी बको तुरेन से हाना दी आ सोमदा आ ममांग उन ले मिने बको ममांग उन ले मिने बको अग्राबु अदु दो सुम सोदा सुम लेबा से किंगा इंगा ना दुम लाए बको अदु सिदी सिंग चावे दु के dak pi no सिंग चाव सुद्रो मोय ले इसे ngo तुरेन पान नि प्रा से किंगा रे दी gan men ta dum siren ki dreng di mo sen tra du ai wo ji lai bang mo seng mai du ali generator na thaba hi do adu do lai ba adu phom se mo am do me an further ka lai do ke lai jing je kam ba se mi jing je मैम अदुगा मनिंग द जुम सारि मैम से गेम मतनी अमसे अदु सुम से सेमना बगी लेबने बा मोसे को थबक सुबा मी ngतनी बा ही जे से ले मी फोटो कापे मैम
ꯑꯗꯨꯁꯨ ꯃꯌꯥꯝ ꯁꯥꯟꯅꯔꯤꯁꯤ ꯃꯌꯥꯝꯗꯨꯒ ꯑꯩꯁꯤꯒ ꯐꯣꯇꯣ ꯀꯥꯞꯄꯦꯀꯣ ꯐꯣꯇꯣꯗꯣ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯁ꯭ꯀꯤꯟꯗ ꯑꯩꯒꯤ ꯏꯟꯁꯇꯥ ꯑꯥꯏꯗꯤꯗꯣ ꯍꯥꯞꯄꯛꯀꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯤꯁꯤꯒ ꯀꯥꯒꯦ ꯇꯧꯕ ꯃꯣꯏ ꯑꯍꯨꯝꯈꯛꯅꯦ ꯐꯣꯇꯣ ꯀꯥꯞꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯀꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯂꯩꯉꯣꯏ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯖꯨꯝꯗꯣ ꯁꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯤꯒ ꯂꯩꯉꯣꯏ ꯀꯣꯠꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯁꯔꯀꯥꯔꯅ ꯐꯥꯔꯗꯤ ꯈꯪꯗ꯭ꯔꯦ ꯀꯣꯟꯇꯦꯛꯇꯔ ꯑꯃ ꯂꯩꯔꯕꯅꯦ ꯃꯃꯤꯡꯗ ꯀꯣꯟꯇꯦꯛꯇꯔꯁꯤꯔ ꯍꯣꯏ ꯀꯣꯟꯇꯦꯛꯇꯔ ꯃꯥ ꯍꯦꯔꯣꯁꯨꯅꯤ ꯑꯦꯜꯕꯝ ꯀꯨꯝꯗꯣꯏꯕ ꯃꯤꯁꯨꯅꯤ ꯑꯗꯨꯒ ꯀꯣꯟꯇꯦꯛꯇꯔꯁꯤꯅꯤ ꯏꯁꯥꯒꯤ ꯃꯥ ꯐꯣꯡꯕꯁꯤ ꯎꯗ꯭ꯔꯣꯁꯦ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯗꯅ ꯃꯥ ꯀꯣꯟꯇꯦꯛꯇꯔꯅꯤꯅ ꯍꯧꯖꯤꯛ ꯍꯤꯆꯞ ꯇꯧꯔꯤꯑꯕ ꯃꯥꯗ ꯑꯉꯥꯡ ꯑꯅꯤꯒ ꯁꯥꯟꯅꯩ ꯁꯪꯉꯨ ꯏꯁꯤꯡꯁꯤꯒ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯈꯨꯐꯖ ꯑꯃ ꯑꯣꯏꯅꯤ ꯍꯤꯁꯦ ꯀꯥꯈꯠꯅꯤꯡꯉꯦ ꯍꯤꯁꯦ ꯀꯥꯈꯠꯂꯁꯨ ꯈꯪꯗꯦ ꯀꯤꯗꯤ ꯀꯤꯖꯩꯌꯦ ꯍꯤꯁꯦ ꯀꯣꯏ ꯅꯣꯝꯅ ꯂꯩꯌꯦꯕ ꯃꯥꯁꯦ ꯇꯣꯡꯅꯤꯡꯗ꯭ꯔꯕꯅꯦ ꯍꯤꯁꯤꯁꯨ ꯗ꯭ꯔꯥꯏꯚꯔꯒꯤ ꯌꯥꯎꯒꯦ ꯇꯧꯔꯤꯁꯦ ꯊꯕꯛꯇꯤ ꯂꯩ ꯑꯗꯣ ꯐꯣꯟꯒꯤ ꯅꯨꯄꯥꯁꯤ ꯎꯔꯕ ꯃꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯍꯤꯗ ꯇꯣꯡꯉꯨ ꯍꯥꯏꯅ ꯎꯔꯕ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯗꯣ ꯎꯗ꯭ꯔꯥ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯆꯠꯂꯔꯣꯏꯒꯦ ꯁꯣꯝꯗ ꯃꯣꯏ ꯃꯦꯆꯤꯟꯒ ꯂꯩꯌꯦꯕ ꯊꯥꯅꯕ ꯑꯗꯨꯒ ꯑꯃꯁꯨ ꯀꯥꯔꯛꯀꯦ ꯇꯧꯔꯤ ꯀꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯀꯔꯤꯝ ꯇꯧꯔꯣꯏ ꯍꯥꯏ ꯍꯣꯏ ꯍꯧꯖꯤꯛ ꯀꯤꯖꯩꯌꯦꯕ ꯌꯥꯝ ꯆꯠꯂꯨꯀꯣ ꯃꯦꯆꯤꯟ ꯂꯩ ꯑꯗꯨꯒ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩ ꯍꯤꯕꯨꯗꯤ ꯇꯣꯡꯉꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯤꯕꯨꯗꯤ ꯇꯣꯡꯉꯦꯕ ꯑꯗꯨ ꯒꯨꯋꯥꯍꯥꯇꯤꯗ ꯎꯃꯥꯅꯟꯗ ꯆꯠꯄꯗꯀꯣ ꯑꯗꯣ ꯑꯗꯨꯒꯩꯗꯤ ꯇꯣꯡꯗ꯭ꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯗꯥꯛꯇꯔꯕꯨ ꯄꯣꯁ ꯄꯤꯈ꯭ꯔꯦ ꯆꯠꯁꯤ ꯑꯩ ꯁꯤ ꯃꯊꯛ ꯀꯥꯔꯝꯃꯣꯏ ꯆꯠꯂꯨꯅꯨ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯁꯤꯒꯤ ꯃꯈꯥꯗ ꯃꯣꯏ ꯁꯤꯁꯦ ꯃꯣꯏ ꯉꯥ ꯐꯥꯕꯩ ꯑꯣꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯉꯥ ꯐꯥꯕꯩ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯦꯆꯤꯟ ꯂꯩꯕ ꯃꯈꯥꯗ ꯑꯗꯨ ꯃꯦꯆꯤꯟꯗꯣ ꯁꯣꯛꯄꯗꯤ ꯀꯤꯖꯩ ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯆꯦꯜꯂꯤ ꯑꯩꯈꯣꯏꯗ ꯐꯣꯇꯣ ꯅꯝꯃꯝꯃꯤꯅꯦꯕꯀꯣ ꯊꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯦ ꯑꯗꯨꯒ ꯁꯤꯒ ꯃꯣꯗꯦꯂꯔ ꯂꯩꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯁꯦꯝꯃꯨ ꯂꯨꯖꯩꯁꯦ ꯂꯨꯖꯩꯁꯦ ꯑꯩ ꯐꯖꯅ ꯆꯣꯡꯉꯦ ada si uraba girlfriend boyfriend ꯂꯩꯔ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯀꯄꯜꯁ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯥꯔ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯂꯥꯛꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯁꯤ ꯃꯐꯝꯁꯦ ꯍꯣꯖꯥꯏꯒꯤ ꯕꯤꯁꯅꯨꯄꯨꯔꯗꯅꯦꯕꯀꯣ ꯍꯣꯖꯥꯏ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯅꯨꯡꯂꯣꯝꯗꯅꯦꯕ ꯑꯗꯨꯒ ꯃꯐꯝꯁꯦ ꯀꯅꯥꯒꯨꯝꯕ ꯐꯣꯇꯣ ꯀꯥꯞꯅꯤꯡꯉꯗꯤ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯉꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯌꯥꯅꯤꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯁꯨꯃꯥꯏꯅꯒꯤ ꯃꯐꯝ ꯑꯇꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯛꯆꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯍꯣꯖꯥꯏꯗꯁꯨ ꯀꯣ ꯐꯖ ꯐꯖꯕ ꯃꯐꯝ ꯂꯩꯌꯦꯕ ꯑꯗꯣ ꯃꯤꯅꯗꯤ ꯈꯪꯗꯕ ꯑꯗꯨꯁꯤꯡꯗꯣ ꯑꯩ ꯊꯤꯡꯍꯟꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯊꯤꯡꯍꯜꯂꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯆꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯣ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯌꯥꯅꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯃꯣꯏꯁꯤꯒ ꯂꯩ ꯌꯨꯝꯁꯤꯡꯁꯦ ꯌꯦꯡꯉꯨꯀꯣ ꯇ꯭ꯔꯤꯄꯥꯟꯅ ꯀꯨꯞꯄꯒ ꯂꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯗꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯌꯨꯝꯗ ꯊꯦꯡꯉꯦꯕ ꯋꯥꯁꯨ ꯋꯥꯔꯦ